Ngasisu mahausa mayamgidamakta nungairaba phungaw wari ama uduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna apangna ningthau machanupi lauba. Thaina mamangay matam amada mabuk yamna phaba, thabaksu yamna phaba nupa ama lairami. Mamingna wahengba haina kaurami. Wahengba yamna pangba oibana. Waningdaba khunja kharanadi wahengbabu minaigumna sisinarami. Mama mapa machin manau ama laitana haibigadabasu wahengbagidi kanasu laite. Adubu wahengbagi laibak phaba hairagadi ayuk nungdangi sakti mayumda chadri. Aphaba yum kharana magi ayuk nungdangi chak pijabirami. Nongmagi numitni wahengba makutta lichai ama paiduna sel paiba khunja amagi san chenba laklami. San sing ado sanjabungda thadoklaba matung san mayamdo napi that thatuna charami. Wahengbasu san sing aduna charibado munna yengduna leirami. Ngayhaki matung asumna khanjai. Aya, kari sanno sidia napi sibu asuk haunaga chaini. Napi bu chaba yabagi mawungda sibu haujalu. Aishu amatang thatlaga chaduna yenge kayam haujanone. Asi khallaba matung napi khara phoidattuna charami. Sidi hausu hautana sibu chani na charini ne. Hauren sanchingse hautaba pijai haina aingonda amuk phubirani. Kanadi sanchingse amuk hoigattuna purage. Asi khallaba matung san mayamdo amuk hoiduna san mapugi mayumda puraklami. Aduga sangolda san mayam ado pulamlaba matung thoklaki. Matam aduda san mapu aduna wahengbada asumna hairei. Hai, apangjao, kaidore san singsi asuk thuna puraklibade sajik mabuk thalamaro hebani. Kuragi san singse pangdi pangkre mabuksu thalamdau mandi. San ni kaina aduk hautaba napidu chaina. Aduk hautaba napidu charadi masa soklani khanbagi pukatcharakpani kura. Hai, apang nangonda kari nungi sanse selalubano khangdeba. Sanna napi sadradi kari sadoino ha. Natene sanna sariba napidubu hauti haidi nangdi kamaina khanglinoba. Nangbu sanlo. Kuradi khangam kiroi. Ngasaine sanna chariba napido ainasu kharap hoiduna chai. Aduda napido mahau amata yaudi yamnasu hauti khangaba. Hai apang napi saba nangda phurage de hai. Asigi haiduna lichaina amurak anirak kalami. Wahengbasu hau thakai chen kirami. Wahengbana leidi lehora maline. Aingonda apang kaina panglidi magi sanduga magani haibase madi khangdeba. Hayeng khaidi mana haiba amata yarugeba. Tanjaduda kul adugi kunja singna yamna kinaba kunja nupa ama thengnarami. Mamingna mitlaw haina korami. Mitlaw. Hai, apang, nangai ko. Nang aina leiribasi una satke tawriba karigino. Aina haibawa nang bukaur bro. Iyama mitlaw. Aidi nang usu udana. Ado iyamana aingonda kari thabak haikige. Kaureba. Amuka hairo. Hai, apangjaw, pukang ba? Nangbu ay thengnaba khuding khuramu. Aduga khongkhut paigedobani haibado nang kaurabra ha. Ngasine ina kabaga nangne phudarakani ko. Iyamba aibu phubinu. Hojiktasu phurakpada ngai. Ado iyamna nai khangaba. Lichaina anirak kalakpado. Tu hojik phawba lichaina pankibagi ngaksangang lise. Tu sida leire uraba. Ado phubinu ko ayamna kiyeba. Hoine phuroine. Adudise aigi khongkhutse mawong tana pairo. Ai isase yamna wari. Ai ngaihakta pothagi. Phajana payuko adugane ngasi oire. Matung manaudi ai hek ubaga aigi nakta changlakadobani ko. Hek changlaktraba nang khulsida leiba phangoi ko. Aina hairise khangye ko apangjaw. Wahengbana
ꯈꯪꯉꯅꯤꯅ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ ꯇꯥꯟꯊꯣꯛꯀꯅꯨꯀꯣ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯋꯥꯍꯦꯡꯕꯅ ꯃꯤꯠꯂꯥꯎꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯄꯥꯏꯕꯤꯔꯝꯃꯤ ꯄꯪꯉꯤ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯕꯁꯦ ꯍꯧꯅꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯍꯦꯡꯕꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯪꯁꯤꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯠꯇꯕ ꯃꯤꯠꯂꯥꯎꯗꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯌꯨꯝꯕꯨ ꯑꯍꯜꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯕꯨꯡ ꯅꯅꯥꯎꯅ ꯂꯥꯛꯆꯔꯤꯕꯁꯦ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃꯈꯛ ꯌꯣꯟꯖꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯨꯝ ꯑꯗꯣ ꯈꯔ ꯃꯜꯂꯦ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯟꯖꯒꯦ ꯌꯥꯝꯕꯨꯡ ꯅꯅꯥꯎꯒꯤꯁꯦ ꯑꯊꯨꯕ ꯑꯃꯒꯤꯅꯤꯗꯣ ꯅꯪꯒꯤ ꯋꯥꯗꯣ ꯁꯦꯡꯉꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛꯁꯤ ꯑꯩꯁꯨ ꯏꯪꯈꯣꯜ ꯑꯃ ꯂꯩꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯃꯉꯥꯅꯤꯗꯣ ꯍꯌꯦꯡ ꯃꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯛꯂꯕ ꯃꯇꯝꯗ ꯏꯪꯈꯣꯜꯒꯤ ꯆꯌꯦꯠꯅꯕ ꯂꯩꯇꯅꯕ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯕꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯁꯦꯜ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯁꯦ ꯉꯥꯛꯅ ꯆꯠꯄ ꯄꯥꯝꯃꯤꯀꯣ ꯌꯥꯝꯕꯨꯡ ꯅꯅꯥꯎꯁꯨꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯑꯁꯤꯅꯤꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯁꯣꯏꯗꯕꯤ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯌꯣꯟꯖꯔꯒꯦ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯤꯠꯂꯥꯎ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕ ꯃꯤꯠꯂꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯔꯕ꯭ꯔꯥ ꯏꯅꯥꯎꯇꯣꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦꯀꯣ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗꯣ ꯏꯜꯂꯨ ꯅꯍꯥꯛꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯕꯨꯡ ꯀꯔꯤ ꯊꯕꯛꯅꯣ ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯨꯗꯣ ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯒꯅꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯝꯕ ꯏꯪꯈꯣꯜꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜ ꯑꯅꯤ ꯁꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯩ ꯑꯄꯪ ꯅꯪꯗꯤ ꯁꯤꯒꯤ ꯃꯔꯝꯁꯦ ꯈꯪꯂꯝꯈꯤꯔꯣꯏ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯈꯨꯟꯖꯥ ꯑꯃꯠꯇꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯌꯥꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ ꯇꯥꯔꯣ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯄꯪ ꯋꯥꯍꯦꯡꯕꯒꯤ ꯍꯤꯡꯈꯣꯜꯗꯨꯅꯤ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯁꯦ ꯑꯩꯈꯣꯏꯅ ꯃꯨꯜꯂꯒ ꯂꯧꯍꯧꯗꯧꯔꯤꯕꯅꯤ ꯃꯥꯗꯤ ꯑꯄꯪꯅꯤꯅ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯔꯣꯏ ꯍꯧꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯄꯪꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯆꯪꯂꯒ ꯑꯄꯪꯗꯣ ꯊꯦꯝꯂꯒ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯄꯨꯊꯣꯔꯛꯂꯒ ꯃꯅꯤꯡꯒꯤ ꯇꯨꯔꯦꯜ ꯁꯣꯝꯗꯅꯤ ꯄꯨꯔꯛꯇꯣꯏꯁꯦ ꯇꯨꯔꯦꯜ ꯑꯗꯣ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯆꯥꯎꯔꯤꯕꯅꯤ ꯏꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯤꯕꯅꯤ ꯇꯨꯔꯦꯜꯗꯨꯗ ꯋꯥꯍꯦꯡꯕꯕꯨ ꯊꯥꯗꯈꯤꯒꯗꯧꯕꯅꯤ ꯃꯥꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯨꯗꯤ ꯏꯌꯥꯝꯕꯅ ꯐꯅꯕ ꯇꯧꯒꯦ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯍꯥꯟꯅ ꯇꯧꯈꯤꯁꯤ ꯃꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒꯗꯧꯕꯅꯤ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯄꯣꯊꯥꯔꯝꯃꯤ ꯑꯃꯔꯣꯝꯗ ꯋꯥꯍꯦꯡꯕꯗꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯤ ꯑꯔꯣꯏꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯌꯧꯖꯗꯕ ꯏꯃꯨꯡ ꯑꯃꯒꯤꯗ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯍꯦꯡꯕꯕꯨ ꯄꯦꯟꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯍꯦꯡꯕ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯁꯦ ꯀꯅꯥꯅꯣꯝꯇꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯀꯣ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯈꯔ ꯇꯞꯅ ꯁꯤꯕ ꯌꯥꯕꯗꯨꯕꯨ ꯍꯦꯛꯇ ꯊꯨꯅ ꯁꯤꯗꯣꯛꯈꯤꯕ ꯑꯩꯅ ꯆꯥꯛꯀ ꯍꯥꯎꯅ ꯍꯥꯎꯅ ꯃꯌꯥꯝ ꯆꯥꯔꯤꯁꯦ ꯃꯣꯏꯗꯤ ꯆꯥꯔꯝꯃꯔꯣꯏꯀꯣ ꯄꯪꯉꯤꯍꯦ ꯁꯤꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯈꯤꯔꯣꯏ ꯁꯤꯕ ꯇꯜꯂꯦꯕ ꯍꯌꯦꯡꯗꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯁꯨꯔꯨꯒꯦ ꯀꯥꯟꯅꯗꯦ ꯇꯨꯝꯊꯣꯛꯑꯒꯦ ꯉꯁꯤꯗꯤ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯍꯦꯡꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯋꯥꯍꯦꯡꯕꯗꯤ ꯊꯣꯡ ꯂꯣꯟꯕ ꯂꯣꯟꯗꯕ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩꯕꯅꯤ ꯃꯥꯒꯤꯗꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯋꯥꯍꯦꯡꯕꯕꯨ ꯃꯤꯠꯂꯥꯎꯅ ꯍꯧꯗꯣꯛꯂꯝꯃꯤ ꯋꯥꯍꯦꯡꯕꯧ ꯇꯥꯕ꯭ꯔꯣ ꯅꯪꯕꯧ ꯅꯌꯥꯝꯕ ꯂꯥꯛꯂꯤꯅꯦ ꯍꯩ ꯍꯧꯒꯠꯂꯣ ꯋꯥꯍꯦꯡꯕꯁꯨ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯥꯎ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛꯁꯤꯕꯨ ꯅꯣꯡꯉꯥꯜꯂꯕꯣ ꯍꯧꯗꯣꯔꯛꯏꯁꯦ ꯑꯗꯣ ꯀꯔꯤ ꯂꯩꯔꯒꯦ ꯋꯥꯍꯦꯡꯕ ꯅꯌꯥꯝꯕꯅꯅꯦ ꯏꯅꯥꯎꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯅꯥꯎꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯄꯤꯖꯅꯤꯡꯕꯒꯤ ꯏꯅꯥꯎꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯡꯉꯥꯟꯕꯒ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯕ
ꯑꯁ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯇꯨꯝꯕꯗ ꯉꯥꯏꯔꯤ ꯅꯣꯡꯉꯥꯜꯂꯦꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯣꯡꯉꯥꯜꯂꯒ ꯃꯝꯃꯤꯁꯦ ꯑꯣ ꯑꯁꯤꯕꯨꯔꯣ ꯉꯁꯤꯗꯤꯅꯦ ꯅꯨꯃꯤꯠ ꯊꯣꯛꯂꯔꯣꯏ ꯅꯨꯃꯤꯠꯀꯤ ꯃꯍꯨꯠ ꯊꯥ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯊꯥꯖꯗ꯭ꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯥ ꯊꯣꯛꯄ ꯌꯦꯡꯉꯨ ꯂꯥꯎ ꯍꯣꯏ ꯑꯗꯣ ꯌꯦꯡꯒꯦꯕꯀꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯖꯒꯦ ꯍꯥꯏꯔꯤꯅꯣ ꯉꯥ ꯊꯣꯡꯕ ꯌꯥꯎꯕ꯭ꯔꯣ ꯑꯁ ꯋꯥꯍꯦꯡꯕ ꯉꯥ ꯊꯣꯡꯕꯗ ꯅꯠꯇꯦ ꯃꯈꯜ ꯁꯨꯅ ꯂꯣꯏꯅ ꯌꯥꯎꯍꯧꯔꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝ ꯅꯧꯗꯨꯅ ꯋꯥꯍꯦꯡꯕꯕꯨ ꯑꯁꯨꯝ ꯄꯨꯔꯛꯂꯝꯃꯤ ꯋꯥꯍꯦꯡꯕꯗꯤ ꯄꯪꯖꯕꯅꯤꯅ ꯐꯠꯇꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨꯒꯤ ꯂꯥꯂꯣꯡ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯑꯍꯤꯡ ꯑꯗꯨꯗ ꯊꯦꯝꯗꯨꯅ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯌꯧꯔꯛꯂꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯔ ꯇꯣꯡꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯔꯝꯃꯤ ꯋꯥꯍꯦꯡꯕꯅ ꯑꯁꯨꯝ ꯆꯥꯔꯤꯉꯩ ꯃꯤꯠꯂꯥꯎꯅ ꯋꯥꯍꯦꯡꯕꯕꯨ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯀꯥꯎꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯍꯦꯡꯕꯗꯣ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤꯗ꯭ꯔꯦ ꯋꯥꯍꯦꯡꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯍꯦꯡꯕꯁꯨ ꯏꯔꯣꯏꯕ ꯍꯩꯇꯕꯒ ꯑꯗꯨꯃꯛ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯥꯗ ꯄꯜꯂꯤꯕꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯍꯅꯨꯕꯤ ꯑꯗꯣ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯈꯪꯂꯝꯗꯦ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕ꯭ꯔꯥ ꯌꯦꯡꯕꯗ ꯃꯤꯍꯨꯜꯗꯤ ꯆꯣꯡꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥꯍꯦꯡꯕꯕꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯍꯦꯡꯕꯗꯣ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯋꯥꯍꯦꯡꯕ ꯌꯥꯝꯅ ꯋꯥꯃꯟꯕꯅꯅꯤ ꯑꯍꯟ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯩ ꯌꯥꯏꯍꯜꯂꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯣ ꯃꯤꯠꯂꯥꯎꯒꯤ ꯈꯨꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯐꯝ ꯌꯦꯡꯂꯝꯃꯤ ꯌꯥꯝꯕꯨꯡ ꯇꯨ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯁꯤꯅꯤꯗꯣ ꯃꯁꯤꯕꯨ ꯄꯥꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯌꯥꯝꯕꯨꯡ ꯏꯅꯥꯎꯒꯨꯝꯕ ꯅꯌꯥꯝꯕꯗꯤ ꯏꯪꯈꯣꯜꯁꯦ ꯄꯥꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯃꯃꯜꯗꯤ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯏꯅꯥꯎꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ ꯁꯤꯅ ꯌꯥꯍꯜꯂꯣꯀꯣ ꯁꯦꯜ ꯑꯗꯨ ꯃꯤꯠꯂꯥꯎꯅ ꯇꯥꯞ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯕꯨꯡ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯅꯥꯎꯗꯤ ꯁꯦꯜ ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯈꯣꯏꯅ ꯏꯪꯈꯣꯜꯁꯤꯗ ꯂꯩꯅꯤꯡꯕ ꯅꯨꯃꯤꯠꯇꯒꯤ ꯂꯩꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯑꯁꯦ ꯌꯥꯝꯕꯨꯡꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯃꯤꯠꯂꯥꯎ ꯁꯦල් ꯈꯔ ꯑꯗꯣ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯤꯠꯂꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯈꯪꯖꯗꯦ ꯀꯔꯤꯒꯨꯝꯕ ꯈꯪꯂꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯠꯂꯥꯎꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯁꯤ ꯈꯪꯕꯅ ꯃꯤꯠꯂꯥꯎꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯅ ꯋꯥꯍꯦꯡꯕꯗꯣ ꯑꯍꯟ ꯑꯗꯨꯅ ꯁꯦꯕꯥ ꯁꯦꯕꯤ ꯐꯖꯅ ꯇꯧꯕꯤꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯈꯔ ꯀꯟꯈꯠꯂꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯆꯥꯛꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯍꯦꯡꯕꯗ ꯏꯟꯕꯤꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯁꯨ ꯅꯨꯄꯥ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯕꯣꯛꯇ ꯍꯥꯏꯌꯨꯗꯣ ꯑꯕꯣꯛ ꯑꯩꯒꯤ ꯃꯤꯡꯗꯤꯅꯦ ꯋꯥꯍꯦꯡꯕ ꯀꯧꯏꯕꯀꯣ ꯑꯗꯣ ꯑꯩ ꯌꯨꯝꯗꯒꯤꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯤꯅꯦ ꯑꯩ ꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯍꯜ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯍꯦꯡꯕꯁꯦ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯣ ꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯀꯅꯥ ꯂꯥꯛꯃꯤꯟꯅꯔꯛꯀꯦ ꯏꯁꯨꯕꯣ ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯣ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯂꯥꯛꯄꯗꯣ ꯉꯔꯥꯡ ꯅꯨꯃꯤꯠ ꯊꯣꯛꯇꯕ ꯊꯥ ꯑꯣꯏꯅ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯔꯦꯟꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯇꯥ ꯃꯤꯠꯂꯥꯎꯅ ꯀꯧꯔꯛꯄꯗꯒꯤ ꯇꯨꯔꯦꯜꯗ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯥꯏ ꯑꯕꯣꯛꯅ ꯍꯧꯗꯣꯔꯛꯄꯗꯣ ꯑꯗꯨ ꯃꯐꯝꯗꯨꯗꯅꯤ ꯇꯨꯔꯦꯟꯗ ꯇꯨꯝꯂꯝꯃꯤꯁꯦ ꯑꯍꯜ ꯑꯗꯣ ꯋꯥꯍꯦꯡꯕꯅ ꯍꯥꯏꯔꯤꯕꯗꯣ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯍꯜ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯏꯁꯨ ꯅꯨꯄꯥ ꯉꯁꯤꯗꯒꯤ ꯑꯕꯣꯛꯀꯤꯗ ꯂꯩꯔꯁꯤ ꯀꯔꯤꯒꯨꯝꯕ ꯏꯁꯨꯅ ꯍꯟꯈ꯭ꯔꯕꯗꯤ ꯏꯁꯨꯅꯦ ꯅꯨꯡꯇꯤꯒꯤ ꯇꯨꯔꯦꯟꯗ ꯇꯨꯝꯕ ꯇꯥꯕ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯕꯣꯛꯀꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯅ ꯐꯠꯇ꯭ꯔꯣ ꯆꯥꯛꯁꯨ ꯑꯕꯣꯛꯀ ꯅꯨꯡꯇꯤꯒꯤ ꯍꯥꯎꯅ ꯆꯥꯒꯗꯣꯏꯅꯤ ꯏꯟꯁꯥꯡꯁꯨ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯤ ꯉꯁꯥꯏ ꯏꯁꯨꯅ ꯇꯨꯝꯂꯝꯕ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯤ ꯑꯌꯥ ꯑꯕꯣꯛ
ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯁ, ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯕꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ꯫ ꯑꯗꯨ ꯏꯁꯨ ꯅꯨꯄꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯑꯕꯣꯛꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯅꯕ ꯐꯧ ꯈꯔ ꯁꯨꯔꯨꯈꯤꯒꯦꯀꯣ꯫ ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯁ ꯑꯕꯣꯛ, ꯑꯩ ꯁꯨꯕꯤꯒꯦ꯫ ꯐꯧ ꯁꯨꯕꯗꯤ ꯑꯩꯁꯨ ꯍꯩꯅ, ꯅꯨꯡꯇꯤꯒꯤ ꯐꯧ ꯁꯨꯔꯤꯅꯦ ꯑꯩꯗꯤ꯫ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯆꯥꯛꯁꯨ ꯑꯗꯨꯝ ꯄꯤꯖꯕꯤ꯫ ꯑꯍꯜ ꯑꯗꯣ ꯍꯟꯗꯛꯇꯤ ꯋꯥꯍꯩꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯋꯥꯍꯦꯡꯕꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯍꯦꯡꯕꯕꯨ ꯃꯁꯨꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯧ ꯑꯗꯣ ꯋꯥꯍꯦꯡꯕꯅ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯋꯥꯍꯦꯡꯕ ꯑꯍꯟꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯍꯦꯡꯕꯕꯨ ꯁꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯨ ꯂꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯍꯦꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯅꯨꯄꯥ, ꯉꯁꯤꯗꯒꯤꯗꯤ ꯑꯕꯣꯛꯀ ꯏꯁꯨꯒ ꯇꯨꯔꯦꯟꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯌꯣꯟꯕ ꯍꯧꯔꯁꯤ꯫ ꯁꯦꯜ ꯇꯥꯜꯂꯁꯤꯀꯣ꯫ ꯂꯨꯁꯨ ꯂꯥꯡꯁꯨ ꯅꯪꯒꯤ ꯅꯄꯨꯅ ꯋꯥꯠꯇꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯣ ꯏꯁꯨꯕꯨ ꯂꯥꯡ ꯊꯥꯕ, ꯂꯨ ꯊꯨꯝꯕ ꯍꯩꯒꯗ꯭ꯔꯣ? ꯑꯕꯣꯛ, ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯗꯣ ꯑꯕꯣꯛꯅ ꯊꯥꯔꯣ, ꯅꯁꯨ ꯌꯦꯡꯉꯛꯀꯦꯕꯀꯣ ꯑꯕꯣꯛ꯫ ꯍꯣꯏ ꯍꯣꯏ, ꯑꯕꯣꯛꯅ ꯊꯥꯔꯒꯦ꯫ ꯑꯗꯣ ꯏꯁꯨꯁꯨ ꯍꯩꯅꯕ ꯑꯕꯣꯛꯀ ꯂꯥꯡ ꯊꯥꯃꯤꯟꯅꯁꯤꯀꯣ꯫ ꯋꯥꯍꯦꯡꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡ ꯊꯥꯔꯝꯃꯤ, ꯂꯨꯁꯨ ꯊꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨ ꯂꯥꯡ ꯑꯗꯣ ꯀꯥꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯉꯥꯁꯤꯡꯗꯣ ꯃꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯉꯥ ꯌꯣꯟꯕꯗꯒꯤ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯦꯡꯕꯒꯤ ꯃꯃꯤꯡꯁꯨ ꯃꯌꯥꯝꯅ ꯉꯥꯃꯤ ꯅꯨꯄꯥ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯉꯥ ꯂꯩꯕ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯉꯥꯌꯣꯟꯕꯤ ꯂꯩꯇꯕꯗꯒꯤ ꯉꯥ ꯐꯪꯂꯝꯗꯦ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯏꯗꯤ ꯉꯥ ꯌꯣꯟꯕ ꯅꯠꯇꯦ꯫ ꯅꯍꯥꯟꯈꯩꯗꯤꯅꯦ ꯉꯥꯌꯣꯟꯕꯤ ꯃꯁꯨꯒ ꯃꯕꯣꯛꯀ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯔꯣꯝꯗꯗꯤ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯃꯐꯝꯗꯨꯗ ꯆꯠꯂꯕꯗꯤ ꯉꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯩꯗꯣ꯫ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ꯫ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯃꯆꯥꯁꯦ ꯂꯥꯟꯕꯒ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯋꯥꯍꯦꯡꯕꯒ ꯃꯕꯣꯛꯀꯅ ꯂꯩꯔꯤꯕ ꯈꯨꯜꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯂꯩꯗꯨꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯉꯥ ꯑꯗꯣ ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯥꯎꯅ ꯆꯥꯖꯩ꯫ ꯇꯨꯔꯦꯜꯒꯤ ꯉꯥ ꯑꯣꯏꯕꯅ ꯃꯍꯥꯎꯁꯨ ꯋꯥꯠꯇꯅ ꯌꯥꯎꯖꯩ꯫ ꯉꯥ ꯑꯗꯣ ꯆꯥꯔꯤꯈꯩ ꯄꯦꯟꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯉꯥ ꯉꯥ ꯍꯥꯏꯕꯗꯒꯤ ꯋꯥꯍꯦꯡꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯋꯥꯍꯦꯡꯕ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯉꯥ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯥ ꯌꯣꯟꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃꯅꯗꯤ ꯉꯥ ꯆꯥꯅꯤꯡꯕꯅ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝꯅ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯕꯤꯗꯦꯕ꯫ ꯂꯥꯟꯃꯤ ꯈꯔ ꯄꯤꯔꯛꯑꯣ, ꯅꯃꯣꯝ ꯉꯥ ꯂꯩꯔꯨꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯔꯣꯏ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯅꯪꯕꯨ ꯁꯥꯎꯒꯠꯈꯤꯅꯨꯅꯦ꯫ ꯇꯞꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯏꯃꯣꯝꯅꯅꯦ ꯈꯪꯂꯥꯎ ꯈꯪꯂꯥꯎ ꯂꯥꯎꯃꯟꯗꯅ ꯏꯄꯥꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯐꯥꯎꯕ ꯃꯪꯂꯥꯛꯅꯔꯕꯅꯤꯅꯦ꯫ ꯍꯣ, ꯃꯪꯂꯥꯛꯅꯅꯤꯡꯗ꯭ꯔꯗꯤ ꯂꯥꯟꯃꯤ ꯈꯔ ꯄꯤꯔꯛꯎ꯫ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯫ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤꯕ ꯉꯥꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯍꯥꯎꯇꯦ, ꯃꯍꯥꯎ ꯌꯥꯎꯗꯦ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯦ ꯏꯃꯣꯝꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯄꯥꯝꯕ ꯂꯥꯟꯃꯤ ꯄꯨꯔꯒ ꯆꯠꯆꯔꯨꯔꯣꯀꯣ꯫ ꯏꯄꯥꯗꯤ ꯊꯕꯛ ꯈꯔ ꯇꯥꯟꯅꯗꯧꯕ ꯂꯩꯔꯤ꯫ ꯍꯣꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯟꯅꯍꯧꯔꯣ, ꯑꯩ ꯆꯠꯂꯨꯔꯒꯦ꯫ ꯍꯅꯨꯕ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯒ ꯄꯩꯁꯤꯜꯂꯝꯂꯒ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯇꯥꯔꯤꯕ꯭ꯔꯥ ꯂꯩꯃ, ꯅꯃꯣꯝꯁꯦ ꯎꯔꯦꯗꯅ, ꯅꯍꯥꯛꯀꯤ ꯃꯤꯍꯨꯟꯗꯨꯃꯛꯅꯤ ꯏꯃꯣꯝꯗ ꯌꯥꯎꯔꯤꯕꯁꯦ꯫ ꯑꯗꯨꯉꯩ ꯅꯍꯥꯛꯅ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯃꯦꯡ ꯆꯥꯅꯤ ꯍꯥꯏꯕꯗ ꯍꯥꯃꯦꯡ ꯊꯤꯈꯤꯕꯗꯣ, ꯐꯪꯗ꯭ꯔꯒꯅ ꯆꯔꯥ ꯍꯦꯟꯈꯤꯕꯗꯣ꯫ ꯍꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯊꯩꯖꯤꯟꯕꯤꯔꯛꯂꯅꯨ꯫ ꯏꯅꯤꯡꯊꯧ ꯂꯧꯗꯅ ꯏꯃꯣꯝꯁꯦ ꯅꯨꯄꯥꯒꯤ ꯃꯤꯍꯨꯟꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯂꯥꯟꯃꯤꯁꯤꯡꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯋꯥꯍꯦꯡꯕꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯃꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯃꯔꯨꯞ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯈꯨꯜ ꯑꯁꯤꯗ ꯉꯥ ꯌꯣꯟꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ?
Magi mamingtubu o ngami nupa haiba adubu khangbibrꯣ Khunja aduna O angamba khangzei ngami nupadugi mayumdi tu khara chatlaga lairabani turenga taingana lairibani Asumna hairiba mafam aduda amuk laklami aduga yum adugi sumangdagi wahing babu kaujarai Ho ngami nupa laibro nga laiba laksariye yum masibu ngami nupagi yum oirabro Masai bemana kaino lanmi sina kauriba mingsibo Kari haiba ngami nupa haiba as amuktabu tajadrine magi mamingside magi se nga yonbaduda hena masak khangnaba tholiba maline mamingse amaromda hanubi adusu amaiba amadagi hidak lauraga mayumda halaklami mayum hek yorokpaga leiramliba lanmi singduda asumna hanglami isusa kari leirabage mayam lakpibabo lanmi amana Abo nasu ekhoise nga laiba laksaribani kari daure abo khoi kaitel karaktrabade abo khoi na nga puraktabadagi ekhoigi masaibe mase saka sakhidre adugi mafam sida hekta laksabani do O adugi oire ko adubune aigi isudi haujik na duna lairi isu na bagini laktribado abuksu isu na basida tawpham khangdre ado isu nupa abukidi nga amata leitre karam tawniya masai bemana abwa nasu nupado karigi nahalino mana nga yonba laktabadagi aisu sak chadrabani mana bayaroi hayo amukta haudoro abuki sida nga leitrabasu nga phabamdo takpiyu aikhoi phajage masai bemagi wafamdu tabadagi ahal ado nungairamde chara heli haibasidana hena nungaijade ahal aduna asumna makha taraklami hoi Adudi masai bema ngaihakta ngairamuko isudo amukta hidakse pithaklukhige ngarang nahandagi lok khubada ahinsu tumdrabani adudi isudane hidakse pithaklaga thoklaklage ngaihakta ngairamuko asi hairamlaga ahalado imungda changkhirami ngaihaki matung wahengbaga ahangado mapanda muk thongminarakhi wahengbadi hakamga wawa challaga thoklakli wahengba ubada machai bemado pumngau ngaurami Maramaduna wahengbada mitpham hongda yengduna lairami asengbagisu wahengbase aduki matik phajaba misakni masai bemadi magi punsida asumna phajaba nupa ujabase ahanbani wahengbaga mabukado thoklaklaba matung masai bemana wahengbada asumna hairami ibungla ngami nupa haise wahengbana au hoi mani aini ngami haido ayuna balagliro Lanmi singdo masai bemada masai bema haina noluktaba duda saurami adubu masai bemana khamjillami haining bahaija sanu haibagi mawongda lanmi singduda ingit pirami lanmi singado karisu saukidri masai bemana su waheng base sumdringi mini pangi haiba khangjaki masai bemana amuk asumna wa makha tarai au mani ai ibungbu unaba laglibani Ado ngasidi aiga nga phamina batarido ado nasangamde haido nga phaba ngamgadro adudi irai laibadubu noina khangsu khangoi ai phage abo lang singdo amukta lauthoro leisabi phajabi sigi nga pharugeba ahalla judi pakhatpana masado sor chaning tan honba ngamjade masubu kari thogadaba khanbada adubu masuna haibagi matung ina lang singdo lauthораklami Lang mayamado wahing manapairaduna turel tamna laklami aduga turel mapal aduda lang sing ado sangna tharami masai bemadi amukta tumna tawbo udabana munna thawai tana yengduna leije lang thaba loirabada wahengba masai bemagi nakta changlai aduga nokphet tawna ichan haina kaurai matam aduda masai bemana lanmi singdo khara lapna thokinaba hairakpadagi lanmi singdo thokirami Lanmi sing thokrabada machai bemana asumna hairei ibung amuktaga kauro ibungna ichan haina kaubase aigi punsida ngasina ahanbane taba yamna nungaye taba amuktanga kauro adugibu mayam kauba ngamnina aigine ichanju leite imasu leite ipasu leite aigidi abok khaklei khangaba aduna aisuko ichan hainane adum kaujaningjana
Macai be mana. Adudi sat sat korok payadra. Sum chakhalaga thammeba. Ha. Korake ko. Ichan. 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 Yajibro. Koroko hairo ichan. O kari haige sak phajaba. Soikre he. Kaubani. Hairo ki toraga. Haidokre. Ado ibungi ima pabungdi kadai de laikhrage. Adubura imaga pabungado sikre. Kuire sikiba. Aina sum khanbada imaga pabungado yamna pangbagi mali. Udabasu kuire. Ado aina tumbado adudadi amuk lae khangaba. Nokpet ka tawjan. Imaga pabungado ado sibase nungaiba mal. Ha kari haiba sibase nungaiba maledi kanana hairiba. Nongna khangdabai wani ne nungaibagi natro aigi imaga pabungana ai tumlingai laklaga noklido ada aidi siningdri ahawba charaga laikini ibung di siba yaroi aina pharaga thamdoini ngomoi ai phabiganoba ai phadoidi ai lotkrage ai phanu ko hoi he pharo kari nupano khangde phagi tawba bhawa khangde o haujikido phagi gi haira aidi asingba gi maluini ado ibungi ming asengba kari kauge ngami nupa haina dum kaubra atopa ming leitro leina aigi mingdine wahengba kawina mingonda aina haidabani moina aise ngami nupa haina hek kaubadagi haidraba adusu phajai haye minadi aigasu yamna chanai haijani aduda aisu harauriba asumna noktana wari sari pungja kharagi matung wahengbado lang lokhatnaba sem sarami matam maduda masai be mana magi lami mayamdo kausinduna lang singdo lokhatlalami aduga mayumda puraktuna nga mayamdo malami manbaloiraba matung sara anigi nga tamak lauraga nga dugi awaman oina sel pirami adubu wahengbana asumna hairei ichal seldo pidrasu yare nutigi laoko hayengdi nga chaubagi lang tharamge hayengsu laoko nanga wari sabado yam nungai adum saningeba ko laoko hayengsu masai be mado handakti wahengbagi wahi aduda masa pumba phajin khibagum phaujei pumnamak khangjillaga asumna hairei ibung ai hayengdo soidana lake ado kari chaningi apamba hayo mayam purake aidine nga thongbana hena pami ataidi pamde nga bu thongaba atai sadrasu yare adudi hayengse ayuk chak charamganu ko ai nga thongba purake ado ngasigidi hallage thengkre ko hallage ko yarabo wari adum saningi hairaga chatlage sum hai chatlu hayeng laktradine ai kappaga leiramni haisin mabuk aduna wahengbagi matau uraga asumna khanje karinone aigi isunu pasibo masai bi mata mana hairibasibo ihe aidi kaure isuse pakhangni ko ai wakhal tare asi khanna haraujari machai bi manasu wahengbabu phajana themlamlaba matung konungda hankirami konung he kyobaga majai bi mado phamungda masado upsinduna momon noktuna lairi asumna numit adumasu hauki mathangi numitni masai be mado wahengbagi manakta nga thongba puraga laklami aduga maboka makhoi ahum hauna charami asumna numit khudingi lak tuna loinarakpana haujikti wahengbanasu machai be mabu nungsiraki masai be manasu wahengbabu yamna nungsiki nongmagi numitni mapaning thongna machai be mada asumna hanglami ipagi imom ngasidi ipa wa amata haige yagadro imom ipaning thau hairo ado ai saunabadi hairakanu ko ai saunaba hairadi ai chaka mata charoi haisini imom adumna haiganu ne ipagidi imomna pumnamak oirabani ipana imom saunanaba wa hairoi ko atai lairi imomna handak hanaga iman manadriba numit khudingi nokpet tauriba mayam masibu kari maramgino imombu laitinga oknarabro amaiba ama kauraga laying sirana khanba dugini ipaning thau ai saugi tau
ꯏꯃꯣꯝ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ ꯏꯄꯥꯅ ꯄꯥꯈꯠꯄꯒꯤꯅꯤꯅꯦ ꯑꯩ ꯆꯥꯛ ꯆꯥꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤꯀꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯂꯩꯁꯥꯕꯤꯅ ꯅꯣꯛꯄꯕꯨ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯑꯣꯏꯒꯗ꯭ꯔꯣ ꯃꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯆꯨꯝꯅ ꯅꯣꯛꯄꯁꯤꯕꯨ ꯁꯨꯝ ꯍꯪꯉꯦꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯥ ꯍꯥꯏꯔꯔꯣꯏꯒꯦ ꯏꯃꯣꯝꯅ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯅꯣꯛꯆꯔꯣ ꯑꯗꯣ ꯏꯄꯥꯒꯤ ꯏꯃꯣꯝ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯂꯤꯅꯣ ꯃꯤꯁꯛꯇꯣ ꯏꯄꯥꯗꯁꯨ ꯃꯁꯛ ꯈꯪꯍꯜꯂꯨꯗꯅ ꯏꯄꯥ ꯍꯔꯥꯎꯔꯤꯕꯅꯤ ꯏꯃꯣꯝꯅꯒ ꯆꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯎꯔꯒ ꯑꯗꯣ ꯏꯄꯥꯗ ꯃꯤꯁꯛꯇꯨꯗꯤ ꯃꯁꯛ ꯈꯪꯍꯜꯂꯨꯀꯣ ꯏꯄꯥ ꯅꯤꯡꯊꯧ ꯒ꯭ꯔꯤ ꯒ꯭ꯔꯤ ꯁꯨꯝ ꯇꯛꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯗꯣꯛ ꯆꯠꯈ꯭ꯔꯣꯔꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅꯦ ꯀꯣꯅꯨꯡꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯂꯕꯅꯤ ꯃꯄꯥ ꯅꯤꯡꯊꯧꯗꯣ ꯃꯃꯣꯝꯒꯤ ꯋꯥꯐꯝꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯃꯣꯝ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯤꯌ ꯑꯗꯨꯝꯅ ꯇꯧꯔꯁꯨ ꯃꯤꯁꯛꯇꯨꯗꯤ ꯍꯥꯏꯔꯝꯃꯨꯀꯣ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯣꯝꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥꯅ ꯑꯌꯦꯠꯄ ꯄꯤꯔꯣꯏꯀꯣ ꯏꯃꯣꯝꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕ ꯁꯛꯇꯝꯁꯦ ꯏꯄꯥꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯎꯖꯕ ꯑꯁꯤꯇꯅꯤ ꯃꯔꯨ ꯑꯣꯏꯅ ꯏꯄꯥꯅ ꯈꯜꯂꯤꯕꯁꯦ ꯑꯗꯨꯗꯤ ꯏꯄꯥ ꯊꯣꯛꯂꯒꯦ ꯅꯣꯛꯍꯧꯔꯣ ꯄꯦꯟꯅ ꯅꯣꯛꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯅꯤꯡꯊꯧꯗꯣ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯇꯥꯂꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃ ꯑꯩ ꯀꯣꯛ ꯑꯁꯤ ꯆꯥꯛꯀꯗꯧꯔꯕ ꯈꯪꯗꯦꯗ ꯏꯃꯣꯝꯗꯣ ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯒꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯃꯣꯝꯕꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏꯗꯕ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯩ ꯁꯤꯈꯤꯗꯧꯕ ꯅꯠꯇꯦꯅꯦ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯤꯅꯦ ꯅꯆꯥꯁꯦ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯔꯦ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯅꯤ ꯀꯣꯅꯨꯡꯁꯤꯗ ꯀꯨꯏꯅ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯂꯩꯃꯗꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯏꯌꯥꯗꯨꯕꯨ ꯃꯁꯛꯀ ꯈꯪꯅꯕ꯭ꯔꯣ ꯃꯁꯛꯀ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ ꯍꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯀꯣꯟꯅ ꯈꯪꯂꯁꯤ ꯏꯃꯣꯝꯗꯣ ꯀꯟꯅ ꯅꯣꯛꯍꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯗꯤ ꯃꯥꯅ ꯍꯔꯥꯎꯕ ꯃꯤꯅꯣꯛꯁꯦ ꯑꯁꯤꯅꯤ ꯂꯨꯔꯤꯕꯗꯤ ꯏꯃꯣꯝꯒꯤ ꯋꯥꯈꯜ ꯋꯥꯒꯗꯧꯕ ꯑꯃꯠꯇ ꯇꯧꯔꯣꯏꯁꯤꯀꯣ ꯑꯁꯨꯝꯅ ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯋꯥꯍꯦꯡꯕꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯨꯕ ꯃꯤꯁꯛꯇꯣ ꯋꯥꯍꯦꯡꯕꯒꯤ ꯏꯪꯈꯣꯜꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯠꯂꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯤꯠꯂꯥꯎꯕ ꯍꯥꯏꯕ ꯆꯤꯟꯊꯤꯕ ꯂꯥꯏ ꯐꯠꯇꯕ ꯂꯩꯕ ꯏꯪꯈꯣꯜꯁꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯌꯣꯟꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯊꯥ ꯈꯔꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯤ ꯋꯥꯔꯤ ꯁꯥꯕ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯀꯤꯕꯅ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯁꯔꯨꯛ 2ꯗ ꯁꯔꯨꯛ 2ꯗꯤ ꯍꯟꯕꯤꯔꯛꯂꯣ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯇ꯭ꯔꯕ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯣ ꯍꯦꯛ ꯍꯟꯗ꯭ꯔꯕ ꯅꯪꯒꯤ ꯊꯋꯥꯏ ꯃꯆꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯩꯅ ꯂꯧꯒꯅꯤ ꯃꯤꯠꯂꯥꯎꯅ ꯌꯥꯝꯕꯨꯡ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯇꯁꯦꯡꯕꯗꯤ ꯃꯐꯝꯁꯤ ꯇꯝꯅꯩ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤ ꯑꯗꯣ ꯁꯦꯟꯐꯝꯁꯤꯡꯗꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯟꯖꯒꯦꯗꯣ ꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯃꯤꯠꯂꯥꯎ ꯅꯌꯥꯝꯕꯒꯤꯗꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯅꯤꯡꯗꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯜꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯥꯎꯗꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯁꯨ ꯃꯤꯠꯂꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯃꯅꯥꯎꯅꯨꯄꯥ ꯎꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯇꯣꯟ ꯑꯄꯪꯖꯥꯎ ꯋꯥꯍꯦꯡꯕꯒꯤ ꯏꯪꯈꯣꯜꯁꯤ ꯍꯟꯗꯣꯛꯂꯒꯦ ꯍꯥꯏꯔꯦ ꯀꯔꯝ ꯇꯧꯒꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯍꯟꯗ꯭ꯔꯕꯗꯤ ꯍꯥꯠꯀꯅꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯌꯥꯝꯕꯨꯡꯅ ꯐꯅꯕ ꯇꯧꯔꯣ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯌꯥꯝꯕꯨꯡꯒꯤ ꯊꯕꯛꯁꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕꯅ ꯍꯥꯏꯕꯒꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤꯕꯅꯤ ꯍꯦꯔꯥ ꯏꯅꯥꯎꯇꯣꯟ ꯁꯨꯝ ꯇꯥꯟꯅꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯁꯨ ꯃꯤꯠꯂꯥꯎꯅꯤ ꯀꯩꯅꯣ ꯃꯥꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯁꯅꯨ ꯑꯩꯅ ꯉꯝꯂꯒ ꯃꯥꯕꯨ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯥꯎꯗꯣ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯕ ꯇꯥꯔꯦꯗꯅ ꯃꯤꯠꯂꯥꯎ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯎꯕ ꯅꯪ ꯈꯪꯒꯅꯤꯗꯣ ꯑꯁꯤ ꯈꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯄꯛꯊꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯤ ꯎꯗꯦ ꯑꯁꯨꯝꯅ ꯄꯨꯡꯖꯥ 3-4ꯃꯨꯛ ꯂꯨꯝꯂꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯅꯝꯈꯥꯏꯔꯒꯦ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯥꯎꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ
ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯋꯥꯍꯦꯡꯕꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯇꯝꯅꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒ ꯍꯦꯛ ꯃꯤꯠꯆꯥꯅꯔꯨꯏ꯫ ꯃꯤꯠꯂꯥꯎ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯄꯥꯈꯠꯈꯤꯕꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯠꯂꯥꯎ ꯑꯋꯥꯕ ꯇꯥꯔꯤꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯤꯠꯂꯥꯎ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯥꯎ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯑꯍꯜ ꯈꯔꯅ ꯃꯤꯠꯂꯥꯎꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯤꯠꯂꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯈꯤꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯤꯠꯂꯥꯎꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯔꯤꯕꯅꯣ, ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯒꯠꯅꯈꯤꯗ꯭ꯔꯦ꯫ ꯀꯔꯝꯅ ꯊꯤꯒꯠꯂꯨꯒꯅꯤ ꯐꯠꯇꯕ ꯃꯍꯥꯛꯁꯦ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯂꯥꯟꯃꯤꯁꯤꯡꯒ ꯋꯥꯍꯦꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯍꯦꯡꯕꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯒꯦ꯫ ꯅꯈꯣꯏ ꯈꯔ ꯉꯥꯃꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ, ꯑꯗꯨꯒ ꯃꯕꯣꯛꯀ ꯉꯥꯃꯤ ꯅꯨꯄꯥꯗꯨꯒ ꯄꯨꯔꯛꯎ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯋꯥꯍꯦꯡꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗ ꯋꯥꯍꯦꯡꯕ ꯑꯃꯗꯤ ꯃꯕꯣꯛꯇꯨꯕꯨ ꯊꯥꯡꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯦꯡꯕꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯊꯥꯡꯕꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯈꯤ꯫ ꯃꯆꯤꯟꯗꯁꯨ ꯊꯥꯡꯕꯤꯌꯨ ꯊꯥꯡꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯐꯨꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ ꯈꯪꯕꯅ ꯑꯗꯨꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯆా ꯏꯕꯦꯝꯃꯅ ꯋꯥꯍꯦꯡꯕꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯀꯥꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯦꯡꯕꯁꯨ ꯃꯆꯥ ꯏꯕꯦꯝꯃꯅꯕꯨ ꯍꯥꯏꯔꯕꯗꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯥꯈꯠꯈꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯂꯥꯟꯃꯤ ꯑꯃꯒꯤ ꯁꯒꯣꯜꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇ꯭ꯔꯤ, ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗ ꯑꯍꯜ ꯑꯗꯨꯕꯨ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯍꯣꯡꯗꯣꯛꯅꯕ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯗꯅ ꯋꯥꯍꯦꯡꯕꯒꯤ ꯐꯤꯖꯣꯜ ꯑꯍꯟꯕ ꯁꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯋꯥꯍꯦꯡꯕꯕꯨ ꯃꯄꯥꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯇꯥꯕ꯭ꯔꯣ, ꯁꯤꯗ ꯌꯦꯡꯂꯛꯎ꯫ ꯅꯤꯡꯊꯧꯗꯣ ꯃꯃꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯣ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯋꯥꯍꯦꯡꯕꯒꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯁꯕꯥꯟ, ꯉꯧꯔꯣꯛ ꯉꯧꯔꯕ ꯀꯨꯆꯨ, ꯃꯁꯥ ꯃꯎ ꯍꯥꯏꯔ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯏꯄꯥ ꯅꯤꯡꯊꯧ, ꯁꯤꯁꯤꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛꯁꯦ꯫ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯔꯕ ꯑꯩ ꯑꯗꯨꯝ ꯅꯣꯛꯂꯒ ꯍꯔꯥꯎꯅ ꯂꯩꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯇꯥꯕ꯭ꯔꯣ ꯍꯥꯏꯕ꯫ ꯏꯃꯣꯝ, ꯏꯄꯥ, ꯑꯁ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯂꯨꯔꯦꯍꯦ꯫ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯁꯤꯗ ꯆꯪꯂꯛꯎ꯫ ꯏꯄꯥꯅꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯛꯎ꯫ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯅꯨꯄꯥꯁꯤꯕꯨ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯤꯅꯦ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯏꯄꯥꯁꯨ ꯌꯥꯔꯦ, ꯏꯆꯥꯒ ꯂꯨꯍꯣꯡꯂꯁꯤꯔꯥ ꯉꯁꯤꯁꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯗꯣ ꯅꯍꯥꯛꯀꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡꯗꯤ ꯋꯥꯍꯦꯡꯕ ꯀꯧꯏ꯫ ꯃꯥꯅꯁꯨ ꯈꯪꯕꯅꯦ ꯑꯩꯒꯤ ꯃꯤꯡ ꯋꯥꯍꯦꯡꯕ ꯀꯧꯏ ꯍꯥꯏꯕꯁꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯕꯨꯡꯁꯦ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯖꯗꯕꯅꯦꯕ, ꯋꯥ ꯌꯥꯝꯅ ꯍꯪꯕꯤꯔꯨꯅꯨ꯫ ꯂꯨꯍꯣꯡꯗꯧꯕ ꯑꯣꯏꯔꯕꯗꯤ ꯁꯠ ꯁꯠ ꯍꯣꯡꯕꯤꯔꯣ, ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯟꯗꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ, ꯏꯃꯣꯝꯅ ꯍꯥꯏꯕ꯫ ꯑꯁ ꯏꯃꯥꯁꯨꯅꯦ ꯊꯨꯅ ꯂꯨꯍꯣꯡꯅꯤꯡꯂꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯏꯌꯥꯗꯧꯅ ꯆꯤꯡꯂꯦꯝꯕ ꯃꯁꯛ ꯐꯖꯕ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ꯫ ꯏꯃꯣꯝꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯒꯗꯧꯕ ꯃꯥꯟꯗ꯭ꯔꯣ? ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯔꯕꯗ ꯈꯨꯗꯛꯇ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯋꯥꯍꯦꯡꯕꯒꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯕꯁꯨ ꯈꯪꯗ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯍꯦꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯏꯃꯣꯝꯁꯦ ꯄꯨꯗꯨꯅ ꯍꯟꯕ ꯌꯥꯔꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦꯕ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯍꯦ ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯏꯃꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯗꯅ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯌꯥ ꯅꯨꯄꯥꯒ ꯑꯕꯣꯛꯀꯁꯦ ꯀꯣꯅꯨꯡꯁꯤꯗ ꯑꯣꯏꯅ ꯊꯝꯂꯁꯤ꯫ ꯃꯈꯣꯏ ꯑꯥꯗ ꯂꯩꯕꯗꯣ ꯅꯌꯥ ꯅꯨꯄꯥꯁꯦ ꯃꯁꯛ ꯑꯁꯨꯝ ꯊꯤꯖꯤꯜꯂꯛꯀꯅꯤꯕ꯫ ꯃꯥꯅ ꯃꯁꯛ ꯑꯁꯨꯝ ꯊꯤꯖꯤꯜꯂꯛꯂꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯆꯠꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯀꯣꯅꯨꯡꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ꯫ ꯑꯩ ꯃꯕꯣꯛꯇꯁꯨ ꯍꯥꯏꯔꯒꯦ꯫
ꯑꯁꯨꯝꯅ ꯃꯕꯣꯛꯇꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯣꯛꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯥꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯥꯗ ꯂꯩꯔꯕꯗꯤ ꯋꯥꯍꯦꯡꯕꯁꯦ ꯑꯗꯨꯃꯛ ꯄꯪꯁꯤꯟꯗꯨꯅ ꯂꯩꯔꯅꯤ, ꯀꯣꯅꯨꯡꯗ ꯂꯩꯔꯕꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯄꯨꯜꯍꯟꯗꯨꯅ ꯁꯤꯡꯅꯕ ꯍꯣꯠꯅꯒꯦ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛꯅ ꯌꯥꯔꯕꯗ ꯋꯥꯍꯦꯡꯕ ꯑꯃꯗꯤ ꯃꯕꯣꯛꯁꯨ ꯀꯣꯅꯨꯡꯗ ꯂꯩꯖꯈꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯍꯜ ꯑꯗꯨꯅ ꯋꯥꯍꯦꯡꯕꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯦꯡꯕꯕꯨ ꯀꯟꯕꯤꯔꯨꯕꯅ ꯑꯍꯜ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤ꯫ ꯋꯥꯍꯦꯡꯕ ꯑꯃꯗꯤ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯈꯤ꯫ ꯑꯔꯥꯟꯕ ꯀꯔꯤꯅꯣ, ꯐꯠꯇꯕ ꯀꯔꯤꯅꯣ, ꯐꯖꯕ ꯑꯊꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯆꯕ ꯑꯄꯪꯕ ꯋꯥꯍꯦꯡꯕꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫